Manipur की Public Health Engineering Department की मखादा Waithou Path Laiba Augmentation Water Supply Scheme asi sem saba hek loishin ki bamatung mathau tauba hoduna ato topa khun amadi Leikai kayada ising pirabasu Waithou gi Leikai Mangagi Miyamda Ngasifaoba ising amata Fanglamdre maramaduna Waithou Leikai Mangagi Miyamna ngasidagi Waithou Path Water Supply Scheme Sholon Sinduna Tingjin Kre Ngasi Nungtil Wea Amadi Waithou Open Bamaya Paibina Sinduna Waithou gi Miyamda ising takpa phangalu haina Waithou Path Water Supply gi Complex ta wakat mifam pangthoktu namadi Sholon Sinbagi Kongjang aduda saruk yakiba Wea gi advisor Maimom Inaw na Fongdorakpada Water Supply Scheme asina ising piba hek haurakpadagi Ngasifaoba Waithou dadi ising marik ama phauba bibidri haiki ising phangdana layragliba sigi madangda Waithou gi Miyamna mifam phamduna warep Kayamarum Laura Matunda Tha Sikitang Nipanda Governor Madi Chief Secretary Yauna Marie Lainabasinda Memorandum Pishinduna Waithou gi Miyamna Waithou gi Miyamda Tha Makayamagi Manungda ising Panganbinaba wakat palaikre adubu Ngasifaobada Marie Lainaba kanagumba matana ising pinabagi thaurang paikhalaktabana ngasi solon bagi khongjang asi sangsinbani haiki mahangna makhatana Kanagumana thingba sigi mayokta thabak tawramlabadi maduda tholakpa afa fattagi teksa khudingmak masa masana pugadabni haike ngasigi solon bagi khongjang loisilakpada miyamna Waithou gi Miyamda ising phangalo haiba kholausu lauki